Thangnaba amakak aikoida karigumba personal problem amakakna Manipur local news YouTube channel amadi Facebook page asidagi miyamda matam khara pau phiba ngamjakidre masigi thamak yengbiriba amadi channel asi support tawbiriba punamakna ngakpigani paukse de yumpham oiba maruoiba pau khara update tawjari covid matungda mayuknagani haina kinaribasi economic crisis amadi food crisis ne KKCSL Malim pumbada hojik thingnariba COVID-19 pandemic asina karigumba hek loikibaga mioibana amok sungsoi soidena awaba mayuknagani haina kinaribasi economic crisis amadi food crisis ne Manipur miyamgi sel thumgi phibam asi lau singubada ayamana makha pona hingjarambadu hojik karba phibamda hinglebagi aibadu Manipur gi puarina sakhene Manipur gi itihasda thokhiba Anisuba Nupilal asi Manipur gi mapanda cheng thdokpa thingnaba hotnabada thokkhibani aibasi ningsingba matam oire aina KKCSL gi Information and Public Relations Secretary ge cherolamana aire cherolasna makha taraduna ngasi na karigidamak to chinjak tami pal tanglibano aibasi gi maram lengakna amade Agriculture Minister na khangdoknaba honapam thoge hojik mangsilakliba lafong kaya asi kannanaba Manipur da chanariba di Manipur Conservation of Wetland and Wetland Act 2014 asi maming khaktagi oirabra aibasi KKCSL na chingnaba pogle Kaksing lamkhaiga naknaba National Highway 102 da phauduna chileba village number 59 amasung 60 gi lawpham sing hojik law pari tararom hena jumpham natragana Leibak thonjindu lawpham manghalakliba asida laingakna amati mari lenaba authority na tumina laithukliba asi karigino natragana tasengna una udabagira Handakta February thada pangthokiba assembly mifamda MLA ranjit na pukatpa motion da revenue minister ki charge pariba CM na lafom kya mangsilakliba asi ubada o khongna kapningle asigumba si matik chaba x logani lemna tharoi ainasu phongdokiba su laikhrabani haire atop pau amadana haukiba pung kun marida covid case lising humpu tamak report tawgre masi numit humpudra mangani gi manungda khwaidaki pikpane Leibak asida COVID case nongmagi antaraktuna pungkun marida COVID positive case lising humpu tamak report tawgre masi numit humpudra mangani gi manungda khwaidagi pikpane hariba pungfam asida mioi 1.70 lakh naba faduna recover tawge masina maram oiraga Leibak asigi oina naba fabagi recovery rate haigalaktuna marfudra manga dasmik tarukmari yaure hojik Leibak asida mioi 25.90 dose vaccine kap thokre Kendra Sarkar na state damadi Union Territory singda 26.69 lakh vaccine pithakre hojik Leibak asida nongmagi COVID case hantarakna maram oiraga Delhi Madhya Pradesh na singbadasu khangan anthakre masina maram oiraga Delhi da kaithel amati mall sing hangba haukre adobo state kharadadi lockdown amati night curfew na singba makhatana sangdoktuna athingba thamle Nagalamarom dana West Bengal Bihar Uttarakhand Gujarat athingba sangdokre hojik Leibak asida COVID-19 na naba antaraktuna recovery rate wanglabasu state kharadadi hana thamlamba athingba adu sangdokre West Bengal da thamlamba athingba June kontra pawba sangdokre masidonatana Bihar da thamlamba unlock to June 22 pawba sangdokre Uttarakhand da thamlamba athingba dusu June kungani thoi pawba sangdokre masidonatana ate state kya da thamlamba night curfew singba makha tana sangdokre oiregli pepem asigi mari leina Gujarat Sarkar state adugi oiba sarkar gi action plan semkhre sanabagi pau amada Asian Cup football da ngasi India Afghanistan thengnagane Doha da sanaiba Asian Cup India ga Afghanistan ga group B gi aroiba match da thengnagane match asi Leibakani gi oinadi aduki matik maruoiba match ne Bharat gi oina Sunil Setri na lusingani haire hojik heki mamang da phangkiba pau amada Manipur da Mioi chatret marfuga manga COVID-19 positive oiba thengnakre luinana Mioi nipan na laichat asidaki Leikhidre haire makha tarakba atopa pau amadana lamdam sigi samjarabi nupi maza kayagi photo thagatuna lana wanaba honagibagi matangda MISRC na case ama lokhatkre Mioi humna saba admin oina semba natai chadaba Facebook group amada lamdam sigi samjarabi nupi maza kayagi photo thagatuna lana wanaba honare aina Leibak ki mairana sahi asigi March taraga marida phongtuna lengak amasung miyamda khangan kiwa asiga mari leinana Miss Zelina Asem President Mingsel Foundation na chamjarabi nupi maza kyagi photo Facebook da thakatuna lana honaba honariba misaksing asida aingi oiba thabak lokhat pinaba Manipur Human Rights Commission MISRC da wakat chairwal ama pirakpadagi commission asigi acting chairperson khaide manina case ama lokhalle haire
Manipur Human Rights Commission na under Section 12 of the Protection of Human Rights Act 1993 ki makada case amar register tawkhre. Loina Manipur ki Director General of Police dasu Manipur Human Rights Commission ki maikai dagi cherol ama thaduna lamdam sigi chamjarabi nupi masa kya ki photo thagatuna lana wanaba music adugi matakta July 3 fawbagi manungda lokhatpham thokba action lokhatnaba khankhre aire CM Biren na cheng hidak langthak amadi vaccine lemna nongthak tagi thadarakpra haikebu wafam adu miyamda lale aijagadabane Govindas Chief Minister N Biren na chanaraba cheng hidak langthak amadi vaccine lemna phangalebasi nongthak tagi thadarakpra haikeba adugi tamakta Manipur miyamda lale haijagadabani aina Manipur Pradesh Congress Committee MPCC ki President Govindas kontojamna phongdokre Wafam asing ngasi MPCC ki President Govindas kontojamna thadorakpa video release amada phongdorakpane Mangna makhatana haikibada CM Birenna cheng hidak langthak amadi vaccine lemna phangalebasi nongthak tagi thadarakpra haikibasi Manipur praja miyambu usitabani amade wafam asi MPCC na condemn tawi haike Mangna makhatana haikibadi Bharat Sanvidhana praja miyam kidamak piriba right sing asi BJP laingak asigi saruk yaudabra Loinana Sanvidhana praja miyam kidamakta piriba right sing ki thodang asi BJP ki di yaudabra haike Sanvidhan ki National Disaster Management Act 2005 ki Article 4D ki matungina karigumba national calamity amadi emergency lakum batamda paliba lengak na chanaba chinjak hidak langthak mathok taba essentials kabadi di thangnaba ising lainaba jom lemna phangan gadabani aina mayak singna iduna yaure aduna prajam yamna su ekoi gi phangpam thokba right adugi damak ninganaba leiroi tabane aduba Leibak thibadi Chief Minister N Biren gi laingak asina pandemic asida lemna phangaleba kaya asibo makoi gi phut khawdagi puthok padona prajam yambu jamna usita bamongda handaba matau utpa asi yamna lali haike mangna hai Manipur laingak asida COVID-19 gi ahanbu wave ki matamda Bharat lengak na apunba senpham kaya kai tharaki amade senpham kaya sinaki aibagi white paper karigi puthok ngamdabano loina na CM gi relief fund gi senpham ki asengba expenditure white paper da karigi ngamdrebano aike Assam Rifles ki jawan ama thauri jalaga siramle Impal West ki manung channa Mantri Pukri da leipa taramanga suba Assam Rifles Battalion ge Ikoi area bereki thongnauda Assam Rifles ke person ama ngasi ayupung apan makharum tabada thauri jalaga sidunal eramle aire Pawasi pangbadagi aingang police station ki officer in charge Inspector KS Patho midai na lusingba police team ama chatuna yangsin bada Assam Rifles Battalion asegi ikoi rear bereki thongnauda thauri jalaga sidun leiramba thengna kebane Leikhidre Assam Rifles ki rifleman asigi maming insulemba AO sahi kuntraga mari apopagi ming pok yem simba kawe Nagaland ki Magok Sing district ki manung chanba Nagpu village dagine maki rifleman number 5015518 ni aire misesi ki matangda haingang police na sumoto UD case amalo hotuna makhatana thijin umjin bagi thabak sadhaba aure aina haingang PS lagi phangba pau amana aire aroiba the content sing asigi maruoiba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yang video punama pathaga jari channel asina domda kanarabadi subscribe tawbi dibasina subscribe tawbi ramoloina like and share tawbusu kawbi gunupna mapo amukhana thaga jari